Hongkongdagi Delhi tamna pairakadaba Air India flight ama technical issue Leirakpadagi Lamakhangdagi Hongkong tamna Amuk Hankhre. Air India gi Boeing 787 flight AI 315 asing asi ayuk Hongkongdagi Delhi tamna pairakpada flight asigi crew na technical issue leire khanglakpadagi passenger sing adubu precaution lauduna Hongkong tamna Lamakhangdagi Amuk halaktuna passenger sing adubu tekta kaidana landing tawkhre haina India Today na piba report amada phongdokli. Adumaku thaudok asiki matangda Air India gi maikaidagi haujik phawbagi oinadi official statement amata thadorpa leitri ningsing bayai numit marini gi mamangda Ahmedabad tagi London tamna paigadaba Air India Boeing 787 Ahmedabad airport tagi take off hek tawkiba matam ikan kanadana plane crash tawbada flight aduda tonglakpa miyoi chanigani phuni thoigi manungda miyoi amakhak hinghoraga chanigani phumathoi sikiba thaudok thokiba leikrabani.